Ground water ta hakchang sokningai oiba masak oirakpadagi notice issue toukhre. Leinunggi ising senglaktabagi Manipur yauna state kun marida notice issue toukhre. Leinunggi isingda arsenic amasung fluoride oirakpagi chang hengalakpaga mari leinana National Green Tribunal na Manipur yauna wangnongpok state manga amasung atay state singda notice issue toukibaga loinana maduga mari leinana paukhum tha amagi manungda pikhalaknaba khangankre. National Green Tribunal gi Principal Bench na National Media da phongdokiba pau amada yumpham oiraga laukhatpa sumoto case ama Justice Sudhir Agarwal Judicial Member amasung Expert Member Dr. A. Central Bell gi bench na ngasipi ki order amana hai report adugi matung ina state kun manga da Leinunggi isingda arsenic phange aduga state kun taretana Leinunggi isingda fluoride phange haibagi report leiri arsenic asina state kun manga gi district chani kunthra da aduga fluoride na state kun taret ki district chamri humphuma panda phangba thengnaki wafamasi Union Minister of State Jal Shakti na Rajya Sabha da phongdokibani Central Groundwater Authority na masigi report ama December 19 da pikhalakpadasu state kun manga da arsenic amasung state kun tareta fluoride yawi haibasi yare loinana haiba chemical singa simyo begi hakchang da hu chenbani loinana hakchang sokningai oiribani Central Groundwater Board na sathakhiba study gi matung ina Leinunggi isingda arsenic chang yamna wangna yawbagi wafam asi West Bengal Jharkhand Bihar Uttar Pradesh Assam amasung Manipur da thengnei Leinunggi isingda arsenic yawba mafam singda database asi adumak update tawri tongan ba state singi marakta Manipur gi oina Bishnupur amasung Thawal district ta fangbagi report lei amaromda Leinunggi isingda fluoride ka hena yawba district singi manungda Manipur gi oina Thawal district yawribani report singa sida Leinunggi isingda arsenic amasung fluoride kumba miyoibagi hakchang sokningai oiba hu chenbe chemical sing yawre haibagi kudam changdam puthoklabasu Central Groundwater Commission na masiga mari leinaba thabak amata lokholakpa leitri Iramasigi matangda tongan ba state sing chenabana state amasung union territory punna kunipal gi chief secretary sing amasung Central Groundwater Commission member secretary amasung Ministry of Environment Forest and Climate Change ki secretary bu respondent oina semlakhibani State amasung Union Territory kunipal adudi Andhra Pradesh, Assam, Bihar, Chhattisgarh, Delhi, Gujarat, Haryana, Himachal Pradesh, Jharkhand, Karnataka, Kerala, Madhya Pradesh, Manipur, Odisha, Punjab, Rajasthan, Tamil Nadu, Telangana, Tripura, Uttar Pradesh, Uttarakhand, West Bengal, Daman and Diu, Puducherry, Maharashtra, Meghalaya amasung Nagaland yawribani NGT gi bench asina leiriba phibam asi yamna hakchina lobag loinana masi thingnaba masung ngakthoknaba thabak sing paikhatpagi yamnamak tangai fadaba lei haina pali nakal amaromda hiramasigi matangda Central Groundwater Authority Central Pollution Control Board amasung mari leinaba state singi Pollution Control Board singna sokliba mafam sing adugi water quality yengsinbaga loinana mari leinaba data sing khomjinaba sukhanghanki masiga loinana fluoride nitrate amasung atay miyoiba amasung sa singda hakchang sokningai oiba chemical sing khangdoknaba sukhanganki loinena case asi kumjali singani kunmarigi February 15 da makha chathagani